ꯊꯔꯣꯏ ꯂꯩꯀꯥꯏ ꯀꯧꯕ ꯈꯨꯡꯒꯪ ꯑꯃꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯄꯥꯁꯨ ꯂꯩꯈꯤꯗ꯭ꯔꯦ, ꯃꯃꯥꯒ ꯁꯤꯟꯗ꯭ꯔꯦꯂꯥꯒꯇꯅꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯄ꯭ꯔꯥꯏꯚꯦꯠ ꯀꯝꯄꯦꯅꯤ ꯑꯃꯗ ꯊꯕꯛ ꯃꯆꯥ ꯑꯃ ꯇꯧꯔꯝꯃꯤ꯫ ꯅꯣꯡꯃ, "ꯏꯕꯦꯝꯃ, ꯊꯦꯡꯉꯦꯅꯦꯍꯦ, ꯂꯣꯏꯗ꯭ꯔꯤꯕꯣ ꯅꯪꯕꯨ?" "ꯂꯣꯏꯔꯦ, ꯏꯃꯥ, ꯆꯥꯛꯁꯨ ꯂꯣꯏꯔꯝꯃꯕꯅꯤ, ꯁꯥꯔꯤꯉꯩꯗ ꯆꯥꯊꯣꯛꯂꯣ, ꯑꯩ ꯆꯠꯂꯨꯈꯤꯒꯦ." ꯍꯣꯏ, ꯐꯖꯅ ꯆꯠꯂꯨꯀꯣ ꯏꯕꯦꯝꯃ." "ꯍꯣꯏ ꯏꯃꯥ." ꯁꯤꯟꯗ꯭ꯔꯦꯂꯥ ꯑꯣꯐꯤꯁ ꯊꯦꯡꯂꯦ ꯍꯥꯏꯗꯨꯅ ꯄ꯭ꯔꯞ ꯆꯠꯂꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯃꯥꯒ ꯄꯨꯟꯅ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯕꯤꯃꯣꯜ ꯀꯧꯕ ꯅꯨꯄꯥ ꯑꯃꯅ, "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯪ ꯑꯣꯐꯤꯁ ꯆꯠꯂꯤꯔꯣ?" ꯍꯣꯏ." "ꯑꯗꯨꯗꯤ ꯑꯩꯒ ꯄꯨꯟꯅ ꯆꯠꯃꯤꯟꯅꯈ꯭ꯔꯁꯤ." "ꯍꯣꯏ, ꯌꯥꯏꯌꯦ." "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯪ ꯑꯁ꯭ꯋꯥꯏꯗ ꯂꯩꯕ ꯅꯨꯄꯤ ꯄꯨꯝꯅꯃꯛꯇꯒꯤ ꯈꯦꯠꯅꯩ." "ꯈꯦꯠꯅꯕ꯭ꯔꯅꯦ?" "ꯈꯦꯠꯅꯩ, ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯌꯥꯝ ꯍꯦꯜꯂꯤ꯫ ꯑꯗꯣ ꯍꯣꯔꯦꯟ ꯊꯕꯛ ꯂꯣꯏꯔꯒ ꯀꯣꯐꯤ ꯑꯝꯇ ꯊꯛꯎꯁꯤꯗꯅ." ꯑꯣꯐꯤꯁ ꯂꯣꯏꯔꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥ ꯑꯃꯁꯨꯡ ꯕꯤꯃꯣꯜ ꯀꯣꯐꯤ ꯁꯣꯞ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯪꯒꯤ ꯀꯣꯏꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇ꯭ꯔꯗꯤ ꯑꯩꯒ ꯀꯣꯏꯅꯔꯁꯤ ꯌꯥꯕ꯭ꯔꯣ?" "ꯕꯤꯃꯣꯜ, ꯑꯩꯈꯣꯏꯒ ꯅꯣꯏꯒ ꯊꯥꯛ ꯌꯥꯝꯅ ꯈꯦꯠꯅꯩ꯫ ꯅꯣꯏꯒꯤ ꯌꯨꯝꯗ ꯑꯦꯗꯖꯁ ꯇꯧꯕ ꯉꯝꯃꯣꯏ ꯑꯩ꯫ ꯑꯗꯨꯒ ꯅꯣꯏ ꯏꯃꯨꯡ ꯃꯅꯨꯡꯅꯁꯨ ꯂꯥꯏꯔꯕꯤ, ꯂꯨꯈ꯭ꯔꯥꯕꯤ ꯃꯆꯥ ꯄꯥꯝꯃꯣꯏꯌꯦ." "ꯑꯁ, ꯑꯗꯨꯒꯤꯕꯨ ꯑꯩꯅ ꯂꯣꯏꯅ ꯌꯥꯅꯕ ꯁꯤꯟꯒꯅꯤ, ꯅꯪ ꯑꯗꯨꯒꯤꯗꯃꯛ ꯋꯥꯔꯨꯅꯨꯁꯦ." ꯕꯤꯃꯣꯜꯅ ꯍꯥꯏꯔꯤꯕ ꯃꯌꯥꯝꯗꯨ ꯊꯥꯖꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯁꯨ ꯕꯤꯃꯣꯜꯅ ꯍꯥꯏꯕ ꯄꯨꯝꯕ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝ ꯇꯧꯅ ꯃꯈꯣꯏ ꯑꯅꯤ ꯅꯨꯡꯁꯤꯅꯔꯦ꯫ ꯈꯔꯅꯤ ꯃꯇꯨꯡꯗ ꯕꯤꯃꯣꯜ ꯑꯃꯁꯨꯡ ꯁꯤꯟꯗ꯭ꯔꯦꯂꯥ ꯂꯨꯍꯣꯡꯂꯦ꯫ ꯂꯨꯍꯣꯡꯂꯕ ꯃꯇꯨꯡ, "ꯁꯤꯟꯗ꯭ꯔꯦꯂꯥ, ꯅꯪ ꯐꯤꯒꯗꯣ ꯑꯗꯨꯛ ꯃꯣꯠꯅ ꯁꯦꯠꯄ꯭ꯔꯣ? ꯑꯇꯩ ꯂꯩꯖꯗ꯭ꯔꯕꯣ? ꯑꯩꯅ ꯄꯤꯕꯗꯨꯗꯤ?" "ꯏꯅꯦꯝꯕꯣꯛꯅ ꯄꯤꯕ ꯐꯤꯗꯣ ꯁꯦꯠꯄ ꯌꯥꯝꯅ ꯋꯥꯏ, ꯖꯔ ꯅꯥꯟꯊꯩ, ꯑꯗꯨꯅ ꯁꯦꯠꯇ꯭ꯔꯤꯅꯤ." "ꯑꯣꯍꯣ, ꯅꯥꯟꯊꯕ꯭ꯔꯅꯦ?" ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯂꯨꯍꯣꯡꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯈꯜꯂꯝꯕ ꯋꯥꯈꯜꯁꯤꯡ ꯂꯣꯏꯅ ꯆꯨꯝꯂꯝꯃꯤ꯫ ꯅꯣꯡꯃ ꯁꯤꯟꯗ꯭ꯔꯦꯂꯥꯒꯤ ꯃꯅꯦꯝꯒꯤ ꯃꯃꯥꯟꯅꯕꯤꯁꯤꯡ ꯀꯣꯏꯔꯛꯂꯝꯃꯤ꯫ "ꯍꯩꯃꯥ ꯒꯤꯇꯥ, ꯅꯣꯏ ꯀꯣꯏꯔꯛꯂꯤꯔꯣ?" "ꯍꯣꯏ, ꯀꯣꯏꯔꯛꯂꯤꯅꯤ꯫ ꯅꯪꯒꯤ ꯅꯃꯧ ꯅꯨꯄꯤꯗꯣ ꯃꯁꯛ ꯀꯌꯥꯝ ꯐꯖꯒꯦ ꯌꯦꯡꯒꯦ ꯍꯥꯏꯅ ꯂꯥꯛꯂꯤꯅꯦ." "ꯑꯗꯨ ꯅꯣꯏ ꯀꯣꯏꯔꯛꯀꯅꯤ ꯍꯥꯏꯔꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯅ ꯍꯥꯏꯕ ꯌꯥꯗ꯭ꯔꯣ? ꯆꯥꯅꯕ ꯄꯤꯖꯥ, ꯀꯣꯜ ꯗ꯭ꯔꯤꯡꯛ ꯈꯔ ꯑꯣꯔꯗꯔ ꯇꯧꯅꯤꯗꯅ." "ꯅꯃꯧ ꯅꯨꯄꯤ ꯑꯅꯧꯕꯤꯒꯤ ꯃꯈꯨꯠ ꯌꯦꯡꯗꯣꯏꯅꯤ." "ꯀꯥꯏꯗꯒꯤ ꯍꯩꯗꯣꯏꯅꯣ? ꯆꯥꯎꯈꯠꯇꯕ ꯑꯩꯈꯣꯏꯒ ꯊꯥꯛ ꯃꯥꯟꯅꯗꯕꯤꯁꯤꯅ ꯀꯔꯤ ꯊꯣꯡꯕ ꯍꯩꯗꯣꯏꯅꯣ?" ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥꯁꯨ ꯇꯥꯔꯝꯃꯤ꯫ "ꯁꯤꯟꯗ꯭ꯔꯦꯂꯥ, ꯍꯦ ꯁꯤꯟꯗ꯭ꯔꯦꯂꯥ, ꯊꯣꯛꯂꯛꯎꯅꯦ ꯅꯪꯕꯨ." "ꯑꯧ, ꯊꯣꯛꯂꯛꯑꯦ, ꯏꯅꯦꯝꯕꯣꯛ, ꯀꯔꯤ ꯍꯥꯏꯒꯦ?" "ꯏꯅꯦ ꯍꯣꯏꯁꯨ ꯂꯥꯛꯂꯝꯃꯤ, ꯏꯅꯦ ꯍꯣꯏꯒꯤ ꯆꯥꯅꯕ ꯀꯔꯤꯅꯣ ꯈꯔ ꯁꯦꯝꯂꯨꯈꯤꯒꯦ꯫ ꯄꯤꯖꯥ, ꯕꯔꯒꯔ, ꯀꯣꯜ ꯗ꯭ꯔꯤꯡꯛꯀꯗꯣ ꯈꯔ ꯌꯥꯡꯅ ꯁꯦꯝꯃꯛꯑꯣ." ꯁꯤꯟꯗ꯭ꯔꯦꯂꯥ ꯆꯥꯛꯈꯨꯝꯗ ꯆꯪꯗꯨꯅ ꯃꯌꯥꯝꯒꯤ ꯆꯥꯅꯕ ꯄ꯭ꯔꯞ ꯊꯣꯡꯂꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯊꯣꯡꯕ ꯂꯣꯏꯔꯗꯨꯅ ꯄꯨꯊꯣꯔꯛꯂꯝꯃꯤ꯫ "ꯁꯤꯟꯗ꯭ꯔꯦꯂꯥ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯤꯁꯦ? ꯑꯩꯅ ꯄꯤꯖꯥ, ꯕꯔꯒꯔ, ꯀꯣꯜ ꯗ꯭ꯔꯤꯡꯛ ꯄꯨꯊꯣꯔꯛꯎ ꯍꯥꯏꯔꯒ ꯅꯪꯅ ꯈꯤꯔ ꯇꯟ ꯆꯥ ꯄꯨꯊꯣꯔꯛꯂꯤꯁꯤꯕꯨ?" "ꯏꯅꯦꯝꯕꯣꯛ, ꯄꯤꯖꯥ, ꯕꯔꯒꯔ, ꯀꯣꯜ ꯗ꯭ꯔꯤꯡꯛ ꯃꯌꯥꯝꯗꯨꯗꯤ ꯅꯨꯡꯇꯤꯒꯤ ꯆꯥꯕꯅꯤꯅ ꯉꯁꯤꯗꯤ ꯑꯅꯧꯕ ꯁꯦꯝꯂꯛꯂꯤꯅꯤ." "ꯊꯔꯣ, ꯉꯁꯤꯗꯤ ꯅꯃꯧ ꯅꯨꯄꯤꯒꯤ ꯃꯈꯨꯠ ꯌꯦꯡꯕ ꯇꯥꯔꯦꯗꯅ." "ꯍꯣꯏꯅꯦ, ꯁꯥꯎꯔꯅꯨ, ꯃꯥꯒꯤ ꯇꯟ ꯆꯥꯁꯦ ꯊꯛꯂꯒ ꯌꯦꯡꯉꯁꯤ." ꯒꯤꯇꯥꯗꯤ ꯁꯤꯟꯗ꯭ꯔꯦꯂꯥꯅ ꯍꯧꯔꯛꯄ ꯈꯤꯔ ꯇꯟ ꯆꯥ ꯃꯌꯥꯝꯗꯣ ꯍꯥꯎꯃꯟꯈꯤꯗꯨꯅ ꯁꯤꯟꯗ꯭ꯔꯦꯂꯥꯕꯨ ꯊꯥꯒꯠꯂꯝꯃꯤ꯫ "ꯊꯔꯣ, ꯅꯪꯒꯤ ꯅꯃꯧꯁꯦ ꯊꯣꯡꯕ ꯊꯥꯛꯄ ꯌꯥꯝꯅ ꯍꯩ, ꯍꯥꯎꯈ꯭ꯔꯖꯥꯠꯅꯤ, ꯑꯩꯈꯣꯏꯒꯤ ꯏꯃꯧꯗꯒꯤ ꯍꯦꯜꯂꯤ." ꯊꯔꯣꯁꯨ ꯆꯥꯔꯝꯃꯤ꯫ ꯍꯥꯎꯔꯝꯕꯗꯨꯗ ꯏꯀꯥꯏꯔꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯔꯝꯃꯤ꯫ "ꯍꯣꯏꯅꯦꯍꯦ, ꯌꯥꯝ ꯍꯥꯎꯏ ꯊꯔꯣ, ꯅꯪꯒꯤ ꯅꯃꯧꯁꯦ
ꯁꯅꯥꯅꯤ ꯁꯅꯥ, ꯃꯔꯝ ꯃꯣꯛꯄꯤ, ꯒꯨꯟ ꯆꯦꯟꯕꯤ ꯅꯃꯧꯅꯤ꯫ ꯑꯩꯈꯣꯏꯁꯨ ꯑꯁꯤꯒꯨꯝꯕ ꯃꯧ ꯄꯥꯝꯃꯤ꯫ ꯍꯣꯏ, ꯈꯔꯅꯤ ꯃꯇꯨꯡꯗ꯫ ꯏꯃꯥ, ꯑꯩ ꯆꯠꯂꯨꯈꯤꯒꯦ꯫ ꯏꯕꯦꯝꯃ, ꯑꯁꯨꯛ ꯊꯦꯡꯕ ꯃꯇꯝꯁꯤꯗ ꯀꯥꯏ ꯆꯠꯇꯣꯏꯅꯣ? ꯅꯊꯧ ꯅꯠꯇꯦ ꯅꯪꯒꯤ꯫ ꯆꯠꯅꯤꯡ ꯃꯇꯝ ꯆꯠꯀꯅꯤ, ꯍꯜꯂꯛꯅꯤꯡ ꯃꯇꯝ ꯍꯜꯂꯛꯀꯅꯤ꯫ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯆꯠꯈ꯭ꯔꯦ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯆꯜꯅ ꯊꯦꯡꯅꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯇꯨꯝꯕ ꯌꯥꯗꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯁꯤꯟꯗ꯭ꯔꯦ, ꯀꯩꯗꯧꯔꯒꯦ? ꯑꯁꯨꯛ ꯊꯦꯡꯅ ꯐꯥꯎꯕ ꯇꯨꯝꯗ꯭ꯔꯤꯁꯤꯕꯨ? ꯇꯨꯝꯃꯣ, ꯊꯦꯡꯂꯦ꯫ ꯇꯥꯃꯣ, ꯇꯨꯝꯕꯤꯔꯣ, ꯑꯩ ꯇꯨꯝꯅꯤꯡꯗ꯭ꯔꯦ, ꯉꯥꯏꯍꯥꯛ ꯂꯩꯈꯤꯒꯦ꯫ ꯄꯨꯡ 12 ꯇꯥꯕ ꯐꯥꯎ ꯍꯜꯂꯛꯇꯕꯗꯨꯗ ꯁꯤꯟꯗ꯭ꯔꯦꯂꯥ ꯃꯆꯜꯗ ꯀꯣꯜ ꯇꯧꯔꯝꯃꯤ꯫ ꯍꯦꯂꯣ, ꯏꯅꯝꯃ! ꯀꯩꯗꯧꯔꯒꯦ ꯏꯕꯦꯝꯃ? ꯁꯤ ꯍꯥꯏꯌꯨ ꯏꯅꯝꯃꯗ, ꯑꯁꯨꯛ ꯊꯦꯡꯂꯤꯁꯤꯕꯨ? ꯏꯅꯝꯃ, ꯑꯩ ꯀꯤꯖꯕꯅ ꯂꯣꯏꯔꯦ꯫ ꯂꯝꯕꯤꯗ ꯒꯥꯔꯤ ꯌꯥꯗꯔꯦ꯫ ꯗꯗꯥ ꯍꯣꯏ, ꯏꯃꯥ ꯍꯣꯏꯗ ꯍꯥꯏꯕ ꯀꯤꯖꯗꯅ ꯍꯥꯏꯔꯛꯇ꯭ꯔꯤꯅꯦ꯫ ꯑꯗꯨꯒꯤꯕꯨ ꯐꯔꯦꯁꯦ, ꯂꯣꯀꯦꯁꯟ ꯊꯥꯔꯛꯑꯣ, ꯑꯩ ꯂꯧꯕ ꯂꯥꯛꯀꯦ꯫ ꯍꯣꯏ ꯏꯅꯝꯃ, ꯂꯧꯕ ꯂꯥꯛꯄꯤꯔꯣ꯫ ꯏꯅꯦꯝꯕꯣꯛ, ꯑꯩ ꯏꯕꯦꯝꯃꯗꯣ ꯂꯧꯔꯨꯈꯤꯒꯦ꯫ ꯒꯥꯔꯤ ꯌꯥꯗ꯭ꯔꯤ ꯍꯥꯏꯌꯦ ꯂꯝꯕꯤꯗ꯫ ꯆꯣ, ꯈꯔ ꯌꯥꯡꯅ ꯂꯧꯕꯤꯔꯨꯆꯣ, ꯃꯊꯟꯇꯅꯤꯅ ꯀꯤꯖꯔꯝꯒꯅꯤ꯫ ꯁꯤꯟꯗ꯭ꯔꯦꯂꯥ ꯍꯣꯏ ꯍꯥꯏꯗꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯂꯧꯕ ꯆꯠꯈ꯭ꯔꯦ꯫ ꯊꯔꯣꯁꯨ ꯃꯃꯧꯅ ꯃꯆꯥꯅꯨꯄꯤꯒꯤꯗꯃꯛ ꯈꯟꯕꯤꯕ, ꯇꯧꯕꯤꯕ, ꯋꯥꯕꯤꯕ ꯎꯕꯗ ꯃꯃꯧꯕꯨ ꯅꯨꯡꯁꯤꯔꯛꯂꯝꯃꯤ꯫ ꯏꯕꯦꯝꯃ, ꯂꯥꯛꯑꯣ ꯆꯠꯂꯁꯦ, ꯏꯅꯝꯃ ꯂꯥꯛꯑꯦ꯫ ꯏꯅꯝꯃ, ꯅꯪ ꯂꯥꯛꯄ ꯌꯥꯝ ꯐꯔꯦ꯫ ꯑꯩ ꯀꯃꯥꯏꯅ ꯇꯧꯗꯣꯏꯅꯣ ꯈꯟꯕꯗ ꯀꯣꯛ ꯌꯥꯝ ꯁꯥꯔꯝꯃꯤꯅꯤ꯫ ꯊꯥꯔꯤꯛꯅ ꯃꯅꯝꯃꯗ ꯍꯌꯦꯡꯗꯒꯤ ꯊꯦꯡꯅ ꯄꯥꯔꯇꯤ ꯆꯠꯂꯔꯣꯏ ꯍꯥꯏꯅ ꯍꯥꯏꯔꯝꯃꯤ꯫ ꯏꯕꯦꯝꯃ, ꯏꯃꯥ ꯌꯥꯝ ꯂꯥꯟꯈ꯭ꯔꯦ ꯏꯃꯧꯗ꯫ ꯉꯁꯤꯗꯒꯤ ꯏꯃꯧꯕꯨ ꯏꯆꯥꯃꯛꯅꯤ ꯈꯜꯂꯕꯅꯤ꯫ ꯏꯅꯦꯝꯕꯣꯛ, ꯀꯩꯁꯨ ꯈꯜꯂꯨꯅꯨꯁꯦ꯫ ꯑꯁꯤ ꯍꯥꯏꯗꯨꯅ ꯅꯣꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯇꯥꯡꯗꯨꯗ ꯕꯤꯃꯣꯜꯅ ꯏꯃꯥꯁꯨ ꯒ꯭ꯌꯥꯟ ꯇꯥꯔꯦꯗꯅ, ꯅꯆꯥꯅꯨꯄꯥꯅ ꯊꯤꯔꯛꯄ ꯅꯃꯧꯁꯦ ꯍꯤꯔꯥꯅꯤ ꯍꯤꯔꯣ꯫ ꯍꯣꯏꯅꯦ, ꯏꯆꯥ ꯏꯃꯧꯅ ꯏꯍꯦꯟ ꯍꯦꯜꯂꯤ꯫ ꯑꯁꯨꯝꯅ ꯊꯔꯣꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯅꯨꯡꯉꯥꯏꯅ ꯄꯥꯟꯈ꯭ꯔꯦ꯫